Image Paodam being Bill Singbu, a hundred ram noxable Kurum Zari. Nasiki Maru Pauda, Mother's Day get home, Pangto Cray. I call me even around Wakal Collectanaba, Matamayam the Tabak Suraga, Ito Lena Honasi Haina, Education Minister T.H. Radisham High Cray. Loinana, Mapan Suba, Wangu Tampa Lirambi State Level Mukna Tournament 2018, Pangto Cray. How's it? Mapung Paulo Vidasi. Nasi Maling Mayamada, Mother's Day get home, Palan Pangtok Nagari. Imung Manunda Amadi Konai the Mama or wishing a loriba, sing taba the what Nagadaba, Todang sing Wikai Kumna Wutuna, Mother's Day Palan Tonaribani, Maruena, Christian singer Megi, Anishuba, Noising the Mother's Day, Palan Tone, Parks on a Mother's Day Pangtok Nabagi credit under the US Segi, Anna Zervista Piri, Mahak Phildefin the Labor, Christakum, the Singama, Sanipan, Humbumari the Pokibi, Sinpamna, was our bini. Ana Zerviski apopina mapabung leki der matungda makoi mu manungbu wana porkiba kaya du ningsing duna mama leki der matungda mama na bikhraga loinana mama leki daban numitta prayer tawduna mama u ningsing bahauki Methodist Church Sunday School gi superintendent ta say iduna ayaba lorga lising ma samapan sumna nipan gi megi tang tara nomajing numitta angang samrina makoi gi mama singa loinana saruk yaduna Mother's Day gi thorum pak chauna pangthoki matungda ana service na mioi kaya ga contact to naduna Mother's Day palan pakthok chawthok na bhonaki US Senate na me nipan lisingam ga chamapan tramarida Mother's Day palan to da ayaba piki matamadu gi US President Woodrow Wilson na megi ani shuba nomajing da Mother's Day palan tawna ba ayaba piki asumna ahan bada US kakta Mother's Day palan tawm badagi mathang atai lebak to su pangthok na tuna hojikti maleng mi pham puna makta pangthok na bthram mo oireklei numit asida mama obising gi maphamda masa obising na ngamjaba khudol pidna ikai khuna utpana amadi isori maphamda haijabana mapung oiba saktam oiri kaksingi toll tax manakta leba Union Baptist Church ta su Mother's Day gi palan thoram pangthok ki isorbu thagat isai saktuna haijaduna amadi mama obising gi maphamda asamba khudol tambana maroiba saktam oiki Bible lagi wahai pakthok tuna mama amana loriba thodang singi matangda Konitung Mayu Moyona Wangangke Pollution Control Board ke Chairman Oinam Kendrick MLA L Radhakishon High Cray Sarkari Makhada Labor College Singi Award a passing mentioned about Atuwa Torang Paikat Lagani Wapam Singasi CI College Bisnu Furgi Kataruk Sanab Zatra Hunbagi Torumda MLA and Pondo Kivani MLA and Makhata Arduna Lupa Crore Anisang Sagadariba Room Taruk Assis Havada Quality Control Town of Mahak Masamak Ahing Til Kaidana Laklaga Yang Singani Lambda Masila Riva CSO Singh Sadri Sangsan Singh Club Amadi Mera Pai Bising Nasu Yangsin View High K Traumadura College Principal Dr. Mangishu Saruyaki Education Minister Toksom Radisham High Cray Lambda Masida Kundamina Riva Kanglup Kudingi Mio Singa Apavamari Tamnarbata State Asida Nuxi Chanaba Santi Purpangam Gani Aikoi Miovina Aran Wakal Kalak Tanaba Matam Ayambada Tabak Suraga Ito Lena Honasi Wafam Masingasi All Manipur Art and Culture and Sports Development Society the Sinduna Asha Hall Complex North AOC the Pangtokpa 18th Peace and Communal Harmony and Amakos Award Sing Yentokpagi Thorumgit Atobi Mitung Koin the Saruk Yakiba Education Minister T.S. Radisham of Fondo Kivani Mag Makata Kibda Society Amabu Apava Mayon the Porke Hirbadi Aikoi Miwis Singna Positive Oina Labor Darkar Oi Maramasina Nuksinaba Amata Oiba Amadi Santi Puruknaba Honasi Haike. Nasi Traumada Pollution Control Board Amadi Khadi and Village Industries Chairman Supuriba MLA L Radhakishona Aikoi Muivana Aikoi Akoibagi Pum Nakshen to the Tamnabinamak Tamsin Badarka Oi Haike. Siv Sena Manipur Unit Ki President M. Tombin Haikre Manipura Matam Sang say in the Lakliba Naga issue 100 Parliament Ki Nongzumi Pamamang the Loshingani Hairi Basida. Manipur ki integrity shock pamadi Manipur Kundariba Purup Kayagi Sok the Valerabadi Yabungam Loy. Wafam Masinga Si Mahangna Dalgi Mui Mangana Sabak Kambu Ama Mumbai the Labor Party Lusing Basing Unana Basalam Dida Pawishing the Pungo Kivani. Tombina Makata Dona Bhat Sakar Amadi NSC and IM
wari sanaduna nagagi watok loisinaba honariba sida senana taramna oi wari sanaduna watok loisinbada manipur gi ngai sokpa yak labdi yaba ngamloi mahakna delhi da satuna kendra gi highway minister nitin gadkari ga unaduna national highway gi pibam phana thamna ba taksin gani haiba ga loinana bharat sarkar amadi nsn im anigi santi gi wari da manipur gi apun bagi saktam amadi kanglup amatagi mabuk nana ba thabak taroi dabni haiki Library and Information Center Kaksing Sinduna Noising Kuding Pangtok Liba Special Sunday gi Sani gi Yankai Matoi Suba Edition ngasi ing singani sumna traimpan gi megi tang traumdoi ahan ba Sunday Mother's Day numit ki ayukta Center asigi auditorium da pangthok kre Pune da scientist oina thabak tawriba Naurem Giridharna moderator oiduna pangthok kiba throm aduda Imphal gi Thonawjam Bon Bihari Wagaidagi Dr. Huidrom Narendra Amadi Singamidagi Ngangom Bobby Singna Resource Person Sing Oiki Nasigi Thorum to the Mairoi Zahumlom Nat Charukyaki Thorum to the 39 Assam Rifles ki Major Mohanti Susarukyaki Scientist Samadi Entrepreneur Singna Mairu Sing Mapamda Puning Wakal Tamoi Sing Namadi Matam Supada Asumbalambi the Satuna Punsina Mai Park Nabawapamka Assam Kudam Sangnam Putoktona Paktak Piki Special Sunday sigi akan naba quiz amasu pangthok ki ngasi pangthok kiba quiz adura asumba paukhum pi kiba mairu singi prize me tang kuntreta yenthokani panba yabdi special Sunday gi saniga yankai humdoi suba edition me tang kuntreta sumang kumai amaga loina pangthokani utkadorbe sumang kumai aduna Peacemaker Artist Association gi Madam Curini sumang kumai asi Professor and Rajmohan Singh gi lyric Voice Through Race Life and Works of Madam Curie gi da yumpham oirga Ranjit Nithawjana sumang kumai oina ithokpani State government a paikat liba go to village khungang de satsi mission asigi ahum suba tangkak tha asigi trangma da state asigi khungang kaya da pangthok lagani anuba sarkar asigi thorang asina social benefit scheme sing health amasung education amadi beneficiaries government beneficiaries sing da government paikat liba housing amasung pension scheme sing yahodaba beneficiaries sing yahonabagi thoidokpa mayeng thamli khungnak sasi mission nasi sarkarna paikatliba program sing amasung masi kanaba sing yumthong khuding satuna miyamda sandokna taklaga khanganduna matik saba beneficiaries sing da matam sana thaba phanganabagi makhoigi problems sing khangdoktuna mafam duda numitu da problem sing adu kohonnabagi damak minister and birengi wakhalona hodokpani Assembly constituency humbuda leiba khandok laba khungang singda lepa khudingi tongan ba government ki department singi official sing khuja sing bu tengbang naba camp sing hanuktunan leheli camp sing asida maruoina chief minister gi haksel gi tengbang chief minister gi short service sing gi tengbang sing sport verification tawduna darkar special nabi khudong sab sing loinana like tamansi no child left blind gi scheme makhada mahi tam phangjadraba angang sing mahi tamanaba mingchanna nabi khudong sab sing camp sing da phanghali Tech Mahindra Smart Academy na innovative change collaborative ka kusam da hawal ibana sing the health sector da thabak pinabgi damak counseling program amang asi Hotel Christina Imphal da pangthokre thorom da wanglo ina saruk yakhiba senior advocate ladit na phonokib da hojik oiriba senior da healthcare industry asi asuki matik parks na paikana tuna thabak phangnabi khudong chaba kya piri skills for market training smart asi Tech Mahindra Foundation gi flagship program amani city trying to the center sama hangdoktuna skill development ki training piri ngasidi doctor amasung nurse gi mathakta healthcare industry da nikthijana train torba healthcare gi professional sing thirakni healthcare da career ama haunana ba low income imungi hai singlaba ha sing aikoina train torba pamli leba ka sida allied healthcare gi lamda darkar oiribaga phanglibaga yamna sauna gap ama leiri darkar uribasi phangnanaba academy asina maike somda sangsili haike ahan bo ina leibak asigi naval staff ki chief Sunil Lanbang asi akhanaba plane ama na Imphal thungladuna moirangda liba INA gi museum amadi loktak pat yengkhre chief asina helicopter na moirangda thunglabaga loinana moirangda liba INA museum na sangdun yengki adugi tungda mahakna hi tongduna loktak pat satuna mafam madugi hojik oirba film sing adu yengki matungda mahana ngasi nongthil rajbhavan da rajyagi rajpal gasu unake hayeng chip asi more da salba yai haina thajnari mahaki kongsat asi manipuri oina ahan kongsat ni hairi all Kaksing students union aksu Kaksing
अपुनबगी महिरोई सिंगी लुप अमा ओरिबा असगी ऑफिस अमा ngasi Kaksing district ki Kaksing Sumak Lekai toll tax manakta hangdokre office hangdokbagi throm aduda aksugi advisor page somrenro union nasi founder sing amadi thaupuram singna thaurumapu sing oina saruk yakhi ngasi thorongli wahau dok pirna aksugi president ss Ronan hai Kaksing da lairiba mahiro singbu hena awangu thaki mahi masil phanghanduna afaba sakot pa Kaksing ama kunai ama amasung manipura ma poroknaba mahiro singi yaifanaba aksu ase semani Lup asina mahiro singna mahi masin tambakak tanatana kunai longi waiba sanalon khangminar naba taru tanan ba Kaksing ma porok pa yauna hidam kya su aksuna thabak throm sing paikatun lakli mahiro kunai gi damak hena kumang sauksin naba mahi masil gi lamda sakot naba thabak throm sing pakhet pada miyam nasu aso mating pangbiu hainasu mang makata na phongdokke Idol Youth Society Lairam Bilakai Zirbam Amadi Kada Zirbam District Anina Kusum Nana Sinduna Nomigoiba Youth Leadership Camp Mangasi Zirbamgi Lairam Bi Lakaigi Pampak to Pangtokre Nomigoba Campasida MSPD CLG SO L Nauton Amadi N Singlena Matangsina Atoiba Mitung Amadi Akana Mitung Oike Throngi Saruk Amar Oina Usar Sutake From the Society as President N Brojen Amadi Secretary KH Basantana Volunteers sing the Mayaka Sinjak Sin Navana Mangzava Amadi Samesha Tol Libasingi Matang da Aduga Uwa Tabna Koi Pum Kana Libasingi Matang da Marik Sumba Hamsing Tamke Tasi Bapanda Korengi de Leva BSF we get the bomb Pokaivada Basikung Kitna Panundagi BSF ki personnel Ningobam Ningtowa Lake the Babu Yaning the Pondoctuna Nasinum till Basikong Bazara Lamdam Madugi Mera Pai Bising Wakat Mipam Pamdana protest okre Mipam Duda Saruk Yakiba, JSC Masin Chatpa, Ites Mema Devina Pongdokibada, Miam Lemam Pam the Bomb Pokai Hanba, Tawiganu, Matunda, Missimina, Ton Danaba Sarkana, Section Torang, the foot view, Yalo Isas in the Pamli Badu, Sarkana, Miang Sanguna, what is Hanabu Haike. Sarkana, Wabi, Bagiwabiba, Damiangi Kalakanda, Aquina, Miang Sulakanda, Yolo, Isas, now since the Pam, Sika, Hiding. Ana nabagi damagda koina kai takta singra bibi jaga simba mara lejada ba public da haras ba wahan da bagi thok se BJP Manipur Pradesh ki sahi gi oiba executive mifam state ki amadi district singi mifam pangtok khrba matung BJP Khabok mandal gi sahi gi mifam ngasi Thawal Khabok ta leiba Sorojini oil pump ta pangthokre yumthong khuding sangduna miyam unaba amadi miyam gi damak leiba Kanarava scheme sing Kayasi Mipum Kuding Kang Si Haiba State Mipamna Lokiba Wapam sing my partner Honasi Haiba Warep sing Nasi Mipam the Loki Mipamatuda BJP Manipur Pradesh ki Hanagi Vice President TH Jadumani BJP Thawal District ki Vice President L Rameshwar General Secretary N Raghuamadi Mandalgi President Tomba Kumanna Atoba Mitung Sing Oina Saruk Yake Blue Orange Entertainment Sinduna Pangtok Kadra Miss Amadi Mr. Northeast 2018 Kananabagi audition ngasi Thangal Bazar Imphalgi Indigo Nation and Jewelers 21 store Pangtok Kre Ngasigi audition aduda FBB Femina Miss India Manipur 2017 Soibam Kansan Amadi FBB Femina Miss India Meghalaya 2017 Kiran Laisramna Jersing Oiki Ngasigi audition ga mari lenana Soibam Kansan na haiki Amasung Miss Northeast India 2018 si audition dawri ba sa state nipan sidagi lawduni ba akoy nga si na Manipur gine ba audition dawris na adu si tori ba audition se sildi ba sina Blue Orange Entertainment na Guwahati dagi adu ga si mapungoy na siliba mi sina Prem Sharma kawai ko National Highway chamaga sumna ani Imphal Kaksing lambi paring da puri ba optical fiber cable OFC line na Image TV ki kuthangda image amadi Impact TV ki channel sing holiba line asigi saruk kharada closure box sing thugairam le hairi basi sora dagi langthawal khuno phawgi marakta puriba OFC line asigi closure box mari manga naurigu mana kap daga thugairam mani closure box sing da akai atoi thopuna maram oiraga langa thel amadi khongjom LCO na koliba subscriber sing da pung mari manga channel sing yenghanba ngamjakhitre akai atoi sing semjin samjin naba asi karim Kanamba matam the loigada ke haiba ngamdri masig namak subscribers sing na waru bidanaba amadi
asumna miyam gi wakal losing piduna seba tawjariba media da akaya toy thon bidana amadi tawbidana ba image tv gi makai dagi noloksari kanagumba na image tv gi signal puriba OFC da akaya toy thon ba thengnabirabadi image tv gi office ta khudak ta paw pibiyu aikoi contact number na 0384826137 ni haina image tv gi manager gi serol phongdorkle Kaksing District Pensioners Association Kaksing na sindona association na sige tatulak suba sahi gi apun mami pham ngasi representatives of Lois role gi hold pangthokre from the Kaksing Municipal Council gi chairperson Naurem Sanjit Kumar na akhanaba mithung Kaksing Ward number 4 gi councillor Pukramam Sanahal amasung sub treasury officer Kaksing Naurem Somerjit anina akhanaba mithung sing amadi retired ZEO of Kaksing District Pensioners Association gi president Pukramam Nimaina Thromapu oina saruk yaki ngasigi throng manung sana khwaidagi ahal orba nupa amadi nupi da association gi maikei dagi achamba khudol poching tamke numit inigi Nepal gi khongsat loradana Prime Minister Narendra Modi New Delhi da thunglakre mahakpu airport ta external affairs minister Sushma Swaraj na okay Nepal thadok tringai gi mamangda Prime Minister Modi na haikibada mahakki khongsat adu itihasik oiki Nepal gi mianga wari watai chanabagi Faraba tanja ama phangki Nepal gi Prime Minister Oliga wari sanikhiba adu yamna kanaba oiki handaki khongsat aduna lebak ani gi marakta leiba mari hena kakhat hankre amadi session hankre hairi mahak harau tiamna okiba singi damak Prime Minister Modi na Nepal gi miam amadi government ki phamdai tawul khang utki ngarang pangthokhiba sit chani ga kunmari leiba Karnataka Assembly Mikal da BJP na sit cham ga kunmanga gi cham kontra phaw phangani haina BJP gi lusingba BS Yedurappa Rappana Phondokre state asida hang assembly ama leigani haina exit poll na haikhiba adu langani haina sumang na phondokhi ngasi ayuk pawmisinga unabada Yeduruppana haiki Congress na sit humra dagi hena phangani aduga JDS na sit sa kunmari dagi na kunma phawi manung da phangani magna holiba angkada lan biyaw khitri haina su Yeduruppana phondokhi amromda CM Sidamayana haikibada Yedurappa asi kok bera lerbani madugi pakhum oina Yeduruppana haiki Sidarmaya gi matam lorbani mahaki maphamda wakana hairoi haina phongdokke Indonesia da leiba church singi mapanda suicide bombing yauna attack sathakre thodok sing adu da yamdra me mapan sire kayamana so pandangkre Malem da Muslim lebak singi khwairi saw lebak oriba Indonesia da minority kangrupta attack sathabagi thodok asi masine kon bo oiri Lebak adugi ani suba khwairi sawa city Survaya da leiba church singda ngasi sathakhiba attack singda police officer ani khaksu soki Santa Mary Catholic Church ki get mamang sathakhiba attack aduda attackers sing amasu sikhi Hauzik sanabgi pauda Mapan suba wangu tamphalarami state level mukna tournament 2018 ngasi Manipur Mugna Association gi mieng makhada wangu tamphalarami mugna association sinduna wangu tamphalarami sangni na pangthokre ngasi gi mugna sanabadu gi hodokpagi thorumda Kumbi Assembly constituency gi MLA Sanasam Birana thoiba mitunglen tamphalarami mugna association gi president Sorokhaibam Dismani na thorum mapu loinana wangu Borayangbi Jila Parishad member M Brojen wangu Jila Parishad member M Melody wangu Gram Panchayat Pradhan Elsad Pradhan A Bina Pradhan is Nava Amadi Pradhan P. Balisona Kanam Mitungen Sing oina saruk yaki. Ahanba Ani Suba Ahum Suba Amadi Mari Suba Mingtol Pankraba Mungnaro Sing the Matang Lupa Lissing Trani Toy, Lissing Nipan, Lissing Manga Amadi Lissing Hungimana Tamduna, Pankuk Bangasi Tournament Duda, Manipur Tongan from Sing the Gilakpa, Mugnaro, Punna Marpumapana Saruk Yaki. Howzik Arab the Maru Pau Amona Pizeri. Mother's Day Gitorum Pangtokre. I call me when Aran Wakal collect another Matamayam the Tabak Suraga, Ito Lena Honasi Haina, Education Minister T.H. Radisham High Crate. Loinana Mapan Suba Wangu Tampala State Level Mukna Tournament 2018, Pangtok Crate. Nasigi, Paodam Sandok Saba Matang Sidolojere, Miambu, Amukahana, Kurumzari.